ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯚꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯚꯨꯠ ꯃꯥꯏꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯚꯨꯠ ꯃꯥꯏꯕ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯦ ꯊꯝꯕꯧꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯁꯤ ꯇꯥꯟꯁꯤꯒꯕ ꯑꯃ ꯇꯧꯔꯦ ꯌꯥꯗꯦ ꯑꯃ ꯇꯧꯔꯦ ꯌꯥꯗꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯃꯨꯛꯇꯣꯏꯕ ꯄꯩꯁꯥꯁꯤ ꯖꯣꯝ ꯄꯥꯏꯔꯤꯕ ꯀꯔꯤꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩꯒ ꯊꯕꯛ ꯆꯠꯃꯤꯟꯅꯔꯝꯕ ꯌꯨꯝ ꯁꯥꯕ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯂꯣꯏꯅꯃꯛ ꯏꯅꯥ ꯈꯨꯟꯅꯈ꯭ꯔꯦ ꯑꯩꯒꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯗꯅꯤ ꯃꯁꯤ ꯐꯥꯎꯕꯗ ꯃꯦꯟꯕ ꯊꯨꯡꯅꯔꯛꯇ꯭ꯔꯦꯅꯦ ꯆꯥꯕ ꯊꯛꯄꯕꯨꯗꯤ ꯋꯥꯠꯇꯦ ꯍꯥꯏꯕꯕꯨ ꯃꯁꯤꯅꯒ ꯍꯌꯦꯡ ꯀꯣꯟꯅ ꯏꯆꯥ ꯏꯁꯨꯒ ꯂꯥꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯑꯩꯅ ꯍꯦꯛ ꯌꯥꯎꯔꯨꯕ ꯊꯕꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯖꯨꯒꯣꯠ ꯋꯥꯏꯔꯣꯡ ꯑꯃꯠꯇ ꯆꯥꯗꯦ ꯆꯦꯛꯀꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯂꯕꯁꯨ ꯑꯩꯉꯣꯟꯗꯕꯨ ꯆꯦꯛ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯇꯥꯏꯁꯟꯕꯤꯗꯅ ꯀꯌꯥꯗꯤ ꯋꯥꯅꯈ꯭ꯔꯦ ꯀꯣꯏꯂꯥ ꯊꯥꯕ ꯆꯠꯁꯦꯗꯅ ꯏꯃꯥꯟꯅꯕ ꯈꯔꯅꯗꯤ ꯍꯥꯏꯔꯛꯏꯁꯦ ꯃꯃꯥꯡꯊꯛꯇ ꯀꯣꯏꯂꯥ ꯊꯥꯕ ꯆꯠꯄꯗ ꯅꯨꯡ ꯂꯩꯇꯦ ꯂꯩꯉꯣꯏ ꯂꯩꯇꯦ ꯀꯣꯏꯂꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯊꯕꯛꯁꯤ ꯂꯦꯞꯄ ꯌꯥꯕ ꯂꯦꯞꯄꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅꯅꯦ ꯏꯁꯧ ꯂꯥꯡꯅꯅꯕ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯍꯩꯁ ꯃꯥꯏꯕ ꯁꯥꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤꯔꯅꯦ ꯐꯔꯦ ꯑꯗꯨꯅ ꯐꯔꯦ ꯃꯥꯏꯕ ꯁꯥꯔꯒ ꯑꯃꯨꯛ ꯌꯦꯡꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯇꯥ ꯆꯥꯎꯊꯣꯏꯗꯨ ꯃꯥꯏꯕ ꯁꯥꯕꯗꯒꯤ ꯄꯩꯁా ꯄꯥꯏꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯍꯦꯛꯇꯃꯛ ꯇꯝꯃꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯝꯕꯧꯗꯨ ꯋꯥꯈꯜ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯥꯟꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯗꯥꯏꯔꯤꯗ ꯌꯥꯟꯊꯔꯒ ꯃꯈꯣꯡ ꯑꯗꯨꯅ ꯍꯥꯏꯔꯗꯨꯅ ꯎꯈꯣꯛꯇꯦꯟꯗ ꯉꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯊꯝꯕꯧꯅ ꯍꯩꯃꯥ ꯅꯪꯗꯤ ꯑꯩ ꯉꯥꯏꯕꯗ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯔꯒ ꯊꯥꯕꯜ ꯌꯦꯡꯂꯨꯕ꯭ꯔꯣ ꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯅ ꯆꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯤꯅ ꯊꯝꯕꯧꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯀꯨꯏꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯆꯥꯟꯕꯤ ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯅꯪꯒꯤꯁꯤ ꯀꯩꯅꯣꯝꯅꯤ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯌꯥꯗ꯭ꯔꯦ ꯍꯩ ꯉꯥꯏꯈꯣ ꯅꯪ ꯌꯨ ꯊꯛꯎꯕ꯭ꯔꯥ ꯅꯪ ꯌꯨ ꯊꯛꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯈꯖꯤꯛꯇꯪꯅꯤꯕ ꯈꯖꯤꯛꯇꯪꯗꯤ ꯀꯥꯏꯗ ꯌꯧꯅꯁꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯃꯣꯒꯤ ꯀꯥꯡꯈꯗ ꯂꯩꯔꯝꯃꯤꯅꯤ ꯑꯩꯅꯅꯦ ꯍꯌꯦꯡ ꯏꯃꯥꯟꯅꯕꯒꯤꯗ ꯊꯛꯎꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯑꯝꯇ ꯌꯥꯟꯗ꯭ꯔꯤꯕꯅꯤꯅꯦ ꯃꯁꯤꯗꯤ ꯑꯗꯣ ꯑꯩ ꯈꯖꯤꯛꯇꯪꯅꯦꯕ ꯊꯛꯎꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯒꯤ ꯃꯅꯝꯁꯤꯗꯤ ꯃꯗꯨꯒꯤ ꯃꯅꯝ ꯃꯥꯟꯗꯦꯅꯦ ꯑꯃꯥꯡ ꯑꯁꯣꯏꯒꯤ ꯃꯅꯝ ꯃꯥꯜꯂꯤꯅꯦ ꯅꯪꯕꯨ ꯀꯩꯀꯥꯒ ꯇꯧꯁꯤꯜꯂꯕ꯭ꯔꯥꯃꯤ ꯅꯪꯕꯣ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯀꯗꯥꯏꯗꯒꯤꯅꯣ ꯉꯥꯏꯈꯣ ꯅꯪ ꯍꯋꯥꯏꯖꯔꯒ ꯃꯥꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯅꯪ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦꯕ ꯍꯧꯒꯠꯂꯨꯅꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯅꯦ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒꯅꯦ ꯐꯖꯕ ꯍꯧꯅꯗꯦꯕ ꯍꯧꯒꯠꯂꯨꯁꯦ ꯈꯪꯆꯤꯡ ꯆꯤꯡꯒꯅꯣꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤ ꯌꯥꯝ ꯐꯠꯇꯦ ꯁꯔꯀꯥꯔꯗ ꯑꯃꯨꯛ ꯆꯩꯔꯛꯂꯕ꯭ꯔꯥ ꯀꯩꯗꯧꯔꯦ ꯁꯔꯀꯥꯔꯅ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯣꯝꯍꯜꯂꯦꯕ ꯐꯨꯝ ꯃꯊꯛꯇ ꯁꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯁꯤ ꯐꯨꯝ ꯃꯊꯛꯇ ꯁꯥꯔꯕꯅꯤꯅꯦ ꯍꯧꯒꯠꯂꯨ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯍꯧꯒꯠꯂꯛꯎꯅꯦ ꯃꯁꯤ ꯃꯇꯣꯝꯇꯒ ꯊꯅꯝꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯄꯗ ꯄꯨ ꯇꯥꯔꯤ ꯃꯁꯤ ꯃꯊꯣꯡ ꯆꯥꯗꯕ ꯌꯥꯝ ꯇꯧꯔꯛꯀꯗꯧꯔꯤ ꯍꯧꯒꯠꯂꯨꯅꯦ ꯃꯁꯥꯅꯒ ꯅꯣꯏꯔꯦ ꯑꯩꯅꯒ ꯈꯔ ꯄꯥꯔꯦ ꯆꯤꯡꯈꯠꯄꯒ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯍꯧꯒꯠꯂꯨꯅꯦ ꯑꯩꯁꯤ ꯀꯣꯛ ꯊꯥꯡꯉꯒ ꯄꯨꯕ ꯌꯥꯕꯗꯨꯕꯨ ꯁꯨꯝ ꯆꯤꯡꯗꯅ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯥꯎꯁꯦ ꯑꯩꯅꯦ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯒꯦ ꯅꯪꯁꯨ ꯅꯈꯣꯡꯗꯨꯅꯅꯦ ꯈꯔ ꯏꯜꯂꯧꯁꯦ ꯑꯁꯨꯝꯅ ꯊꯝꯕꯧꯅ ꯆꯥꯟꯕꯤꯗꯨ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ
Matam aduda Chanbidi Choron Paron ngang lepti. Tamo nang si yam nungsiye ai sibu soro soro laktana heta singseleba. Hoi wangang gano tinjil lawra nang se layo thongjin ke se. Asumna thongno sillalaba matung thambona Chanbibu phamungda ningthina hiphalli. Matam aduda Chanbidi ma thokpa Choron Paron pangang ta ngangi. Matam aduda Chanbina aise ina khunba imungdaga leijaramlabadi sumaina thaktana chadana nungaina leigadabani ko. Laini adu sune hawai jaraga masigi nupisidi ai sakti thongkhrabro sak thongkhrabro as aiga loina ma kawraida kawni ai yongkige masigi nupisidi masi asinba khara pijadrabadi yarodori nisha halodori kadai da sune ai sune kang khachide hek thanami asomda ngang duna thambaudo asinba pot kari legi haiduna koithi thiri Matam aduta Chanbina ngasai ayuk hek rupa champra khara saksangi polang mathakta yauduna leiribadu uri madu ubada thambona o masi ji hekta summaga pithage aduna di gilas ka chakra gilas ama o se gilas ama thamaba aduti sori sina tangkhai tathoba aduga si summage sibu mana thakkarane ising khara hijinki yare si warde masigi nupi jima thong charoi dorida hai Chanbi tumabro nangbo kari haigi ai se masi khara thakchalu haima tamo aigi ta mukta pureiro purai ni se hai masidi asengmani hai masi thadi nang mantri MLA gi nupi ni oidu se thakchalu se asengba hoyami he thakchalu se Thambona Chanbida champra mahi do pisalli Chanbi makut masado hairang tawduna lawri aduga machin banda umsinduna thai thakli bado mawong kaya sadaba da Thambona matiang pangsinduna pithakli khara thakpa horaga Chanbina yamkhraba umsilliba champra mahi do Thambodo loina furu kamsilli aduga Chanbina Thambogi khajaida khupana thakri madu Thambona kainu Chanbi as yung ngawna phuba sisu nadi nabajani he karino nang naigi maida champra mahi kamsilla khupang thari sibo hai karino haibani karino haibani nang asuyam sinbisibu aingonda pithai sibu ngawra haiba huga wairamdana ai halage hairoba hai hu natine si nang ngaw tu phorabani ne as ngawna bathaga ngawba halaladi kai kana duiba yewne se mala ka sumsilaktana bye nang tomorrow ngasai da ki hawai jar mari ru ba magi manam masina ai gi mai daga kam selak da as thok pari da ko masi gi nupi se asumna thambaudu ngang duna Chanbina leiriba kar dagi amuk thorok le aduga mamai mamit taraduna hojik Chanbina kam selaki bado sengtok le masigi matung chakhum matuta sak thonglambra haiduna kolei leidun janakpada sak ti thonglamli Jang di so haubani irum thongduna lerami maduda Thambona magi si sak losilaba matungda ai singaiba ngambak traduna asum dillen ba thirakpada ai ki kang khadagi du hek phangkhiba jani irum siga mari yesu haidi kaya no ni mana thungnam libasibo mari ni he ai bu sak si chathok laga magi seba tawuna phagadara natragana sak si khara pija khibana phagadara as masi haudu urga amuksu khajai khupang tharaktana ithanda saragera asomna khallaga thambau matomta sak tu thiraba matung chathokle aduga mahak cha toklabagi tungda kolik waram singlamlaga mahaksu tumnabagi damak changi matam aduta Thambona Chanbi ka yausilakpadati amuk tuiba bikara ma wairami Chanbi ki phamung mathak aduta mahakna handokibagi pungsai saiduna leiramle madu uda Thambauti makok paiduna phamthakri aduga ngahan makhai mana ai ki seba tawribadu asomna hek waram gari dako ai bo hojikui mage hanturuk libasibu singkhirane mopak pidak asisu loina tawri ai bo masi amuk sinkhirane aida he ngahan makhai mana ai ki dam ka tawbidu ai diba kara just kre mopak pidak tunamo asomna Thambauto ngang duna mopak pidak ado sinna ba honari Chanbidi mahana handuki badu da amuk toiba tharo on baka chap manarabani
madu punamak thambona loinamak sintokpiri asomna sintoklabagi tungda haujikti phadi ajotpana masa mawudo nanthokpirba matungda ningthina tumankhri masa ado khara ingthanaba haiduna manakta friend su thabiri aduga thambauti phamungda tumdri makhada thaduna adumak tumli adubu mahak tumthaba yaramdi mahak kari tawraga sen paigadagi amaiba tawraga amaiba oiraga sen paibado oigedawriba jala haiduna mawon kaya ma khalli asomna asum khalambadagi ahingi pung baro khara helakpa adwaita thambaudo adumak tumthakraba mali masigi matung mahak kanagumba amana kawi haiduna makeup thorai maduda thambauna kanano ne aibu lak tana kawriba sibo huiru khongudu ngairene o kanano ai imunga thabam tawri ne mathong jadeda mi kawbabu tada mama khuradna kawbudi haunai o thambau thambalgi thambau na kawritubu mi usitrabro ngang tuna thorliba thambau no mahakna mangol hek jawbaga sumaga lemliba misak tu ubata mana itaw ibungo nang moire khonjalga khangudre hei aikho itaw na igina ka thajatana lakliba sibu karigino ne era itaw thambau khangsin nadabaga saradana itaw hoidi maiba phawba mo oikhibadiki aikhoiga si kawkhrene ha mi punamak amaiba thambau haidana ha loire itaw gi mingsi khangtaba kana leitre aduda ai su karigumba lanai gi thaba khara haijagi haidon laksariba ha tawbitaba haibadudi itaw gi baikani as kariyuni itaw thabak tu taw hairaga loribaduba kochi korang kotana kana dese kaireusi haibano itaw se karimda natisi sana lupa paidana leiba mafam ma leire hariba mafam masida chawraba ujaw ma hawi ujaw asiki makhongani se sana lupa sina pairiga leiriba se adubu maiba abada tawraga leiwa mantra tawraga lokthok trabadi mado nusit olaga mangkhidana haini aduna itawdi amaibani do nusit olaga mangkhidana pa leiwa mantra du sijindare hairaga ibani kotholaga 2020 jina sine kari beita 50 netaba 2020 hoi he 2020 ra 50 ra 2020 jina bada lemho busintuna kona kaino khana baiduni ado thabak sidi thimthaba yadre hawjik heta chachi thambau wakhal ngeha khali aduga mahaksu sana lupa singdo pamlibani maramdi mahak yamna lairaba misak ama odun leiribani na masidagi thambauna phare nei taw thabak tu soiroi hairabadi madugi lewa mantradi ai loina khangise asum dana arduna makhoi ani parap lakli matamdu numidang wairam bone tawi masidagi ti thambau amadi mahaki mamanaba duna haiba uadugi makhong ado yarokle masidagi ti makhoi ani na kom tokthokuna sana lupa mayam adubu thiba hori asomna makhoi ani na komado mathang sum tawtharakpadari safu ama leiramle safu adu ubada thambauna ai itaw siru nangna sana gi lupa mayam ama lei haibadubo mani taw safu si hangdolakada kari yauge to yengsi asomna hairakpadu thambauna ngaikho ai lewa mantra amta songe lado itaw nang wanga kanuko ai lewa solingeda nang wanga labadi nangi sordo ai ngoda changakani namthi aibako hoita ai khangi swaida leithoga leige nang handok trabasu namai do leithoga ho adumna leithoga leyo karigumba sana lupa waram labadi mahakna mamai leithokli ngasida 10% amadi phrikhauda yahorage asomna thambaudo wakhal khanna lewa mantra sodona chafuado hangduklibani haidna tawri ong namaste krayong itaw kaidore namna solidubu karino mantra ron tragana sangslik loktaga thidreiduna as namai leitho hairaga nang laisle kaino nami tangninga bunang itaw leithoke ki bjana gi tawse asomna hainaraga mamai leithokliba mamanaba aduna thambodo wansilatuna itaw nangi mantra du onaba maliko ai yaroi haidini sananu pajing do mango swa yaroi aina mai leithokbada nanga leiramdraba ai yaroi asomna haina mahak mamai leithokpadi lepti somdana thambaudo mantra singdo sonjanaraga mahakna chafuado hangdukluba matamdari onthokpa phibi ma leiramlei madudi karino khangdaba musinmuba matummama isang sangna mami aduna ilang mangonda hangatna yengduna leiramlei madu ubada thambau hoi ma haiduna kana laroka chafudo leimaida thadi
asumna thadakhiba aduda thambuki manaba mamai leithoktu leiriba adusu karino haidro wansalakpadadi mahaksu uri chafu aduna hek kaibaga chafu manu aduda yauriba musin muraba mamina ilang langba mako itang tangba bisak pikpa angang ado madu ubada makoi ani to kanna laurga chensinnabada mamai jaisin du leimai da amuk tui masidigi am hawgatuna wo baji haiduna makoi ani to wo khongduna kaplaga chelai asumna tawbadu da somda thambaudo mahaksu थारीब फकदुदा उ पाबा हाइदना मखोम मखुर फरंग फरंग काउदुना अमुक्तुब कोइलाउ लाउरी अदुमा तोरकपदुदा चानबीदो फमुंग मखादा लेथदुन जेंगी अदुदुगा मनाक्ता लेरिबा महाना तोंगबा सेंडल अदु लौखटलगा थंबौगी मनिंग वाइदा छेट छेट कंसिलई चाइना अदु फंगबदा थंबौदो खंप्रे खंगना ममि अदु पांगथोकलगा कोइलै लेदुन जेंगी मतम अदु चानबीना फमुंगदगी मासा मना इसांग सांगना जोम जोम थादरगा ममित अदुना लौथोकलगे जेंगलगा लेरमबदुदा थंबौदो वोइमा हाइदुना फ्रिंग फ्रिंग चोंदुना फगलांग नोमदा चेनसिली मतम अदुदा चानबीना कैदोरगे बा फ्रिंग फ्रिंग चोंबिदुबु मंगदा मीना का तानरैब्रो हाय मसिगी नुपिसी मी हौदोकबु अदुमना हौदोकप्रो थौरिसिउनि सेंडलसने एंगोदा कल्ली मालेने कदाइदगी कलोइदोरिबनो तौरि मोंगदबो इसा नोमगा हौदो उरगा खुदका पाइरगा सिख्रबदी आइदी मांगजरिने तौरिसि यंगुने मसिगी नुपिसी फन ज्ञान ताब्रान तौबनी ngarang kai kai nu kha tawkhibadagi bibla suraba kai non tawide mase hey nawa da bu sendra kanbran hey as yare se kona kok lumbane thabak chaloidro thabak kam chaloi mangda kai doraba hey mangi wari do tambadi nang phawba na sa do thak nik ka dori bijani hoiba adu tamoiba mangdai se imanaba man hawraktana sana kot pa chali sana kutpududa sana gi mahutta ngang ama yawram mibani nei tawni ado ai koksem ngawe ba aduga chikli su tawi ado ai irujara kadi phagata male khusyen ta samuse maning phawda chakki oi mi khwai gi di hawgat naraga mabanda chatle hai mamang tung da chatlaga koro hanbai pa bu khorum jaduna yaifa mangol ni dana hai aduga nang di maningum da thokadori ba sungang lerage hai bro hoi tawge ngan makhaina aina gunda tawba nasida namu nangna gunda tawba nungai de ba se pairok se kumuse asamna thambongna chanbido sauraduna maningdom da puthorakli aduga haujik chanbido iuja maitha jali matamatu da thambongna ngarang mahana tawkhiba singdo wari liduna chanbida ngarang tawkhiba singdo pau tamli madu tabada chanbidi masa matomta pangnokta noksari aduga thambongna losilakpada mana ngarang handokiba bastu singatu da tharo oli haiba pawdu tabda chanbidi haujik ningsing lubada masa matomta yamna hangoijiraktuna amu ori adumna tawdu da thambongna haujik taga hangoiba ka sarada ngarang di amuk toiba amuk handok amuk yosan asma tawdu chanpina mana pariyo phadi aduna thambogda phatlauna kalai aduga aina do hainadi haiba natraba ngasi di hainarak loi ngasi tawna ba liklido tangkhai amaga mukang khata thanamge ngasi ne hawajarga marirano kari no karai no khara kolaga ne amu he mariramo masigi nupisidi as ngarang do aina kaino masum tawba adagi sum tawkhibane ba kaidoba hayu ne kaidorei no ba tamo ngarang ne aina sak thoningai dane aikhogi na khada dung chatleba kanoti khangdaba aina ne kanano na hangbadane kanam kumakti adagi ai sum kilaba adagi ai kibido khara fananaba yu tha abadi kiba khara phayena min haina baduda tamogi yu leibado ningsinglakna aina thauba neba adu thaubadagi ne as ai di kaino gyan gamta ta khidra ponida aina ningsingau bhaiba pu yu thaba matungda ai mapanda thuaga hangchik langki male adagi gyan adum ta reda maning thongda dung chele haiba chelini aina kanano na hangbada su kanam kumakti madu moigi potsem gaidu oiramgadra natragana hikap tengkap lai thajanbi put thajanbi gaidu oiramgadra fare haukrabadi sidagi dei su ngata nangi nakta leiragani da ka thudokna kiragano adubu ngasi dei thaba ma chattaba yati nangbu chai sing thongma ngamgadori bro ngamni adubudi kokse kharabudi lummi ngak potharo sadu inthalo aduga chak thongamu ai mi umta unarukhige
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯝꯕꯧꯗꯣ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯧꯅ ꯂꯥꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯕ ꯑꯃ ꯃꯈꯣꯏꯒꯤ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯇꯝꯗꯕꯗꯤ ꯌꯥꯗꯦ, ꯀꯅꯥꯗ ꯇꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯊꯝꯕꯧꯅ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯕꯤꯟꯕꯨ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯗꯣ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ? ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦ? ꯑꯣꯖꯥ, ꯑꯩꯁꯤ ꯑꯣꯖꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯁꯤꯃꯛꯇꯕꯨ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯔꯝꯗ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯅꯪꯒꯤꯅ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕ? ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯑꯣꯖꯥ, ꯋꯥꯔꯧꯕꯤꯕ ꯁꯥꯎꯕꯤꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯁꯤ ꯑꯣꯖꯥꯗ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ? ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯕ? ꯑꯣꯖꯥ꯫ ꯑꯗꯨ ꯑꯣꯖꯥ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯤꯕꯣ? ꯀꯔꯤꯒꯤꯗꯤ ꯌꯥꯗꯅꯤ? ꯌꯥꯒꯅꯤ꯫ ꯑꯗꯣ ꯅꯪꯅ ꯑꯃꯥꯏꯕ ꯇꯝꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯤꯅ? ꯑꯗꯨ ꯍꯥꯏꯌꯨ꯫ ꯑꯣꯖꯥ, ꯑꯩ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯁꯦꯟ ꯇꯥꯟꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤꯕꯨ ꯏꯕꯨꯡꯉꯣ? ꯅꯠꯇꯦ ꯑꯣꯖꯥ, ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟ ꯑꯅꯥꯒꯤ ꯁꯦꯕꯥ ꯇꯧꯕ, ꯑꯗꯒꯤ ꯃꯤꯒꯥꯁꯦ ꯂꯥꯌꯦꯡꯉꯒ ꯁꯦꯟꯒ ꯍꯦꯛ ꯂꯧꯗꯕꯤ ꯇꯨꯃꯤꯟꯅ ꯍꯦꯛ ꯅꯣꯛꯁꯤꯟꯅꯔꯒ ꯆꯠꯈꯤꯕ, ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯅꯒ ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ, ꯄꯩꯁꯥꯒ ꯂꯧꯗꯕꯅꯤꯒ ꯍꯥꯏꯅꯍꯟꯕꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯅꯤꯗ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯏꯕꯨꯡꯉꯣ, ꯑꯣꯖꯥ, ꯅꯪꯕꯨ ꯉꯁꯤꯒꯤ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯑꯣꯖꯥ, ꯑꯩ ꯀꯔꯤꯝꯇꯗꯤ ꯆꯥꯖꯔꯛꯇꯦ꯫ ꯑꯃꯥꯏꯕ ꯇꯝꯕꯁꯤ ꯀꯔꯤꯝꯇ ꯆꯥꯗꯅ ꯂꯥꯛꯀꯗꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ, ꯅꯪꯁꯤ ꯀꯣꯛ ꯆꯥꯛꯂꯤ ꯇꯧꯕꯒꯨꯝ ꯇꯧꯕ꯫ ꯑꯣꯖꯥ, ꯑꯩꯕꯣ? ꯆꯥꯛꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯆꯥꯛꯂꯤ ꯇꯧꯕꯒꯨꯝ ꯇꯧꯏ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯅꯤ꯫ ꯆꯥꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯅꯪꯅ ꯑꯃꯥꯏꯕ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯒꯕꯨꯗꯤ ꯇꯝꯕ ꯀꯩꯁꯨ កាꯏꯗꯦ꯫ ꯑꯗꯣ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯁꯤ ꯍꯥꯏꯕ? ꯑꯣꯖꯥ, ꯑꯩꯒꯤꯗꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ꯫ ꯉꯁꯤꯗꯤ ꯇꯧꯍꯩꯗꯦꯅꯦ꯫ ꯉꯁꯤꯗꯤ ꯇꯧꯍꯩꯗꯦ꯫ ꯑꯣꯖꯥ, ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯇꯧꯍꯩꯗꯦ ꯍꯥꯏꯁꯤꯕꯣ? ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤꯅꯦ, ꯇꯧꯍꯩꯗꯦ ꯍꯥꯏꯔꯗꯅ꯫ ꯅꯨꯃꯤꯠ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯇꯧꯕꯁꯤꯗꯤ ꯐꯠꯇꯕ꯭ꯔꯣ ꯑꯣꯖꯥ? ꯐꯠꯇꯦ꯫ ꯅꯨꯃꯤꯠ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯇꯝꯕ ꯐꯠꯇꯦꯀꯣ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯣꯏ ꯂꯥꯛꯎ꯫ ꯆꯣ꯫ ꯑꯗꯨꯒꯅꯦ, ꯎꯍꯩ ꯋꯥꯍꯩ ꯈꯔ ꯌꯥꯎꯔꯛꯎ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯆꯪꯈ꯭ꯔꯦꯅꯦ, ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤ ꯁꯛꯇꯤ ꯑꯣꯈꯥꯛ ꯇꯥꯈꯠꯄꯖꯥꯠꯅꯤꯍꯦ꯫ ꯈꯪꯅꯤ, ꯍꯌꯦꯡ ꯑꯩꯅ ꯑꯃꯥꯏꯕ ꯍꯩꯔꯀꯥꯟꯗꯅꯦ, ꯕꯨꯠꯀ ꯁꯥꯟꯅꯕ ꯍꯩꯔꯀꯥꯟꯗ ꯃꯁꯦ ꯕꯨꯠ ꯊꯥꯖꯤꯟꯒꯦ ꯈꯪꯅꯦꯕ꯫ ꯃꯀꯣꯛ ꯃꯃꯩ ꯈꯪꯉꯂꯣꯏꯕ, ꯑꯩꯕꯨ ꯃꯥꯅ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯃꯥꯜꯂꯤ ꯀꯥꯏꯅ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯀꯣꯕꯤꯁꯤ ꯃꯁꯤ ꯑꯅꯤ ꯑꯍꯨꯝ ꯐꯨꯒꯦ ꯆꯠꯈꯤꯗꯅꯅꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯈꯪꯅꯅꯤꯅꯦ, ꯆꯠꯂꯒꯦꯗ꯫ ꯑꯁꯨꯝꯅ ꯊꯝꯕꯧꯗꯨ ꯀꯣꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯝꯕꯧꯗꯣ ꯍꯩ ꯔꯥ ꯈꯔ ꯄꯨꯔꯗꯨꯅ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯣꯝꯗ ꯅꯣꯕꯤꯟꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯀꯟꯅ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯗꯣ ꯆꯪꯁꯤꯜꯂꯛꯂꯒ, ꯑꯣꯖꯥ ꯅꯣꯕꯤꯟ, ꯑꯃꯥꯏꯕ ꯅꯣꯕꯤꯟ, ꯑꯣꯖꯥ ꯅꯣꯕꯤꯟ, ꯅꯣꯕꯤꯟ! ꯈꯨꯀꯧꯗꯨ ꯇꯥꯕꯗ ꯅꯣꯕꯤꯟ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯅꯄꯥꯔꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯊꯝꯕꯧꯅ ꯍꯥꯌꯨꯝ ꯁꯤꯗꯕ, ꯈꯣꯟꯗꯥꯁꯤꯗꯤ ꯀꯥꯞꯄꯤꯍꯦ, ꯑꯩꯒꯤ ꯑꯣꯖꯥꯅꯦ ꯍꯥꯏꯕꯗ ꯆꯣꯞꯇꯦ꯫ ꯑꯣꯖꯥꯅ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨ ꯂꯥꯛꯆꯔꯦ꯫ ꯎꯍꯩ ꯋꯥꯍꯩ ꯍꯩꯈꯥ ꯃꯥꯂꯩ ꯈꯔꯁꯨ ꯄꯨꯖꯔꯛꯂꯦ, ꯆꯝꯄ꯭ꯔꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯊꯝꯕꯧꯒ ꯂꯥꯎꯕꯗꯨꯗ ꯅꯣꯕꯤꯟ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯎ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ, ꯌꯥꯔꯦ, ꯋꯥꯗꯨ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ꯫ ꯑꯩꯅ ꯄꯩꯁꯥꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯤꯡꯗꯅ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯅꯤ꯫ ꯑꯩꯅ ꯀꯅꯥꯗ ꯁꯦꯟꯗꯨ ꯄꯤꯊꯣꯛꯀꯗꯣꯔꯤꯕꯅꯣ? ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯉꯅꯨ꯫ ꯌꯥꯔꯦ, ꯃꯤ ꯂꯥꯛꯏ, ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯕꯤꯟꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯅꯣꯕꯤꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯕꯤꯟꯅ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯑꯃꯥꯏꯕ ꯃꯁꯛ ꯐꯖꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯣꯖꯥ, ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯣꯖꯥ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯍꯣꯏꯅꯦ, ꯑꯣꯖꯥ ꯑꯩꯕꯨꯗꯤ ꯑꯣꯖꯥ ꯃꯥꯟꯗ꯭ꯔꯒꯗꯤ ꯃꯣꯖꯥ ꯃꯥꯟꯒꯗ꯭ꯔꯣ? ꯂꯥ, ꯅꯪꯒꯤ ꯃꯥꯏꯕ ꯇꯝꯕꯒꯤ ꯍꯥꯏꯕꯗꯣ ꯁꯦ ꯁꯨꯃꯥꯡꯒꯤ ꯁꯤꯒꯤ ꯁꯪꯒꯣꯏꯁꯤꯗ ꯍꯦꯛꯇ ꯐꯝꯂꯁꯤ꯫
ꯍꯣꯏ ꯑꯣꯖꯥ ꯁꯨꯃꯥꯡꯒꯤ ꯁꯪꯒꯣꯏꯁꯤꯗ ꯐꯝꯂꯁꯤ ꯃꯥꯡꯒꯣꯜꯒꯤ ꯁꯪꯒꯣꯏꯗ ꯐꯝꯂꯕꯗꯤ ꯇꯦꯛꯄꯁꯨ ꯌꯥꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯑꯩꯅ ꯃꯥꯏꯕ ꯇꯝꯕꯤꯗꯣꯔꯤꯁꯤ ꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕ ꯃꯤ ꯑꯃꯗ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕ ꯑꯃꯗꯤ ꯇꯝꯕꯤꯗꯅ ꯊꯥꯈꯤꯕꯁꯤ ꯇꯧꯍꯩꯗꯦꯗꯅ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤꯕꯒꯤ ꯑꯗꯨꯛ ꯍꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯃꯁꯤꯅꯒ ꯑꯃꯥꯏꯕ ꯑꯣꯏꯔꯗꯤ ꯖꯨꯒꯣꯠ ꯀꯌꯥ ꯆꯥꯔꯣꯏ ꯃꯤꯒasi ꯑꯧ ꯈꯨꯗꯤꯡꯒꯤꯅꯦ ꯂꯩꯋꯥ ꯊꯥꯖꯟꯗꯅ ꯐꯥꯔꯦ ꯍꯥꯏꯔꯒ ꯂꯧꯒ ꯁꯣꯟꯗꯣꯔꯤꯕ ꯃꯤꯅꯤꯁꯤ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯅꯣ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯃꯟꯇ꯭ꯔ ꯇꯝꯕ ꯍꯧꯔꯕ꯭ꯔꯣ ꯑꯩ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯁꯦ ꯐꯛꯁꯤꯗ ꯐꯝꯃꯨ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯅꯥ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯎꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯍꯩꯅꯤꯡꯉꯦ ꯍꯥꯏꯗꯅ ꯊꯣꯛꯀꯦꯗ ꯇꯝꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯤꯐꯥ ꯄꯨꯔꯒ ꯑꯣꯏꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯥꯒꯤ ꯄꯤꯊꯣꯔꯛꯄ ꯃꯉꯥꯜ ꯑꯃꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨ ꯅꯠꯇꯅ ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯗꯅ ꯄꯪꯇꯧ ꯇꯧꯔꯨꯔꯒ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯨ ꯊꯣꯛꯇꯅꯕ ꯅꯪꯒꯤ ꯑꯣꯖꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯑꯗꯨꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯥꯏꯌꯦꯡ ꯆꯠꯊꯔꯝꯗꯥꯏꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯃꯥꯅ ꯉꯝꯕ ꯉꯥꯛꯇꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯁꯤ ꯉꯁꯥꯏꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯗꯧꯅ ꯇꯧꯏ ꯍꯣꯏꯅꯦ ꯅꯪꯁꯨ ꯍꯧꯖꯤꯛꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯗꯧꯅ ꯇꯧꯏꯅꯦ ꯑꯣꯖꯥ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯖꯕꯅꯤꯗ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯔꯤꯗꯒꯤ ꯍꯧꯁꯦꯕ ꯑꯣꯖꯥ ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯍꯥꯟꯅ ꯇꯧꯁꯤ ꯀꯩꯅꯣꯅꯦ 이붕어 ꯅꯪꯕꯨ ꯕꯨꯠ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯕ ꯇꯝꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯍꯥꯏꯈꯣ ꯑꯩꯗꯤ ꯀꯥꯎꯏ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡ ꯊꯝꯕꯧ ꯀꯧꯖꯩ ꯊꯝꯕꯧ ꯐꯖꯩ ꯃꯤꯡꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯒꯤ ꯃꯃꯤꯡꯒ ꯃꯥꯜꯂꯤ ꯑꯗꯣ ꯐꯔꯦꯁꯦ ꯇꯝꯅꯅꯕ ꯇꯧꯔꯁꯤ ꯕꯨꯠ ꯁꯥꯟꯅꯕ ꯀꯥꯏꯗꯨꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯒꯅꯨꯀꯣ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯁꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯔꯝ ꯍꯥꯏꯕꯗꯤ ꯑꯔꯥꯏꯕ ꯂꯣꯛ ꯊꯨꯡꯕ ꯀꯩꯗꯧꯕ ꯂꯥꯏꯍꯧ ꯇꯧꯕ ꯁꯤꯒꯨꯝꯕꯗꯩ ꯍꯥꯟꯅ ꯍꯧꯁꯤ ꯃꯟꯇ꯭ꯔ ꯇꯝꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯈꯤꯕꯗꯨ ꯀꯥꯎꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯎꯈꯤꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯣꯜꯂꯨꯂꯕꯗꯤ ꯂꯣꯛ ꯊꯨꯡꯕ ꯐꯅꯅꯕ ꯁꯣꯟꯕ ꯂꯥꯏꯋꯥ ꯂꯣꯛ ꯊꯨꯡꯕ ꯍꯦꯟꯖꯟꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯀꯣ ꯑꯣꯖꯥ ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯩ ꯑꯩꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯧꯅ ꯅꯪꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯔꯝꯃꯕꯗꯤ ꯑꯩꯅꯅꯦ ꯉꯁꯥꯏꯗ ꯇꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯛꯑꯝꯃꯣꯏꯗꯕꯅꯤ ꯑꯆꯧꯕ ꯑꯍꯜ ꯑꯣꯏꯕꯒꯤꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯨꯒꯥꯏꯅ ꯇꯥꯛꯂꯤꯕꯁꯦ ꯃꯁꯤꯗꯤ ꯍꯩ ꯃꯨꯟꯅ ꯇꯥꯎ ꯑꯩ ꯋꯥꯏ ꯈꯔ ꯍꯥꯏꯒꯦꯁꯦ ꯃꯟꯇ꯭ꯔꯁꯤꯡ ꯇꯥꯛꯄ ꯍꯧꯔꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯣꯕꯤꯟꯅ ꯊꯝꯕꯧꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯥꯛꯄꯤꯔꯤ ꯑꯗꯨꯕꯨ ꯊꯝꯕꯧꯗꯤ ꯇꯥꯛꯏꯕꯁꯤꯡꯗꯣ ꯑꯃꯠꯇ ꯃꯀꯣꯛꯇ ꯆꯪꯗꯦ ꯍꯦꯛꯇꯃꯛ ꯀꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯁꯨꯝꯗꯧꯔꯁꯤ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯇꯥꯛꯄꯁꯦ ꯑꯩꯉꯣꯟꯗ ꯏꯅꯔꯖꯤ ꯀ꯭ꯔꯣꯁ ꯇꯧꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯨ ꯆꯦ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯁꯤꯟꯅꯅꯕ ꯑꯣꯖꯥ ꯑꯩꯗꯤ ꯏꯕ ꯄꯥꯕꯁꯨ ꯍꯩꯇꯕꯅꯤꯅ ꯇꯧꯔꯤꯁꯤ ꯚꯥꯂꯣ ꯏꯕꯨꯡꯉꯣ ꯊꯝꯕꯧ ꯅꯪꯅ ꯑꯃꯥꯏꯕ ꯇꯝꯗꯧꯔꯤꯁꯤ ꯂꯨꯏꯗꯥ ꯏꯕ ꯄꯥꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯃꯥꯏꯕ ꯇꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨ ꯐꯔꯦ ꯅꯣꯡꯃꯒꯤ ꯃꯟꯇ꯭ꯔ ꯑꯍꯨꯝ ꯇꯥꯛꯀꯦ ꯀꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ ꯑꯣꯖꯥ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠꯇꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯒꯤꯅꯤꯅꯦ ꯅꯨꯃꯤꯠꯁꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯒꯤꯔꯥ ꯃꯥꯅꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣꯁꯤ ꯇꯨꯝꯅꯤꯡꯂꯛꯂꯗꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯒꯤꯅꯤ ꯃꯃꯤꯠꯁꯤ ꯈꯪꯉꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯃꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯍꯥꯏ ꯑꯗꯨꯒꯅꯦ ꯑꯣꯖꯥ ꯅꯨꯕꯤꯟꯅ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯄꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯪꯕ ꯁꯥꯔꯒ ꯍꯥꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯃꯤꯡꯆꯠ ꯂꯩꯗꯅ ꯍꯣꯏ ꯑꯣꯖꯥ ꯑꯣꯟꯊꯣꯛꯄ ꯄꯪꯇꯥ ꯇꯥꯛꯄꯤꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯃꯨꯛ ꯑꯗꯣ ꯑꯣꯖꯥ ꯍꯌꯦꯡꯁꯨ ꯍꯩ ꯄꯨꯔꯛꯀꯗꯧꯔꯤꯕ꯭ꯔꯣ ꯍꯌꯦꯡꯗꯤ ꯍꯩ ꯄꯨꯔꯛꯂꯒꯅꯨ ꯂꯨꯄꯥ 100 ꯆꯠꯄꯤꯗꯣ ꯑꯅꯤꯗꯪ ꯄꯨꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯍꯌꯦꯡꯗꯤ ꯑꯔꯨꯕ ꯃꯟꯇ꯭ꯔ ꯇꯥꯛꯄꯤꯅꯤꯗ 100 ꯆꯠꯄꯤ 2 ꯍꯣꯏꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯣꯖꯥ ꯑꯩ ꯄꯨꯖꯔꯛꯀꯦ ꯌꯥꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯣ ꯅꯣꯕꯤꯟꯒꯤ ꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯀꯩꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯗꯨꯕꯣ ꯅꯨꯃꯤꯠ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯅꯨꯃꯤꯠꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯒꯤꯅꯤ ꯀꯥꯏꯗꯅ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯏꯗ ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯉꯥꯎꯕꯒ ꯂꯣꯏꯅꯕꯁꯤ ꯃꯤꯗꯨꯁꯨ ꯉꯥꯎꯋꯦ ꯍꯥꯏꯕꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯗ ꯃꯁꯤ ꯃꯟꯇ꯭ꯔ ꯇꯥꯛꯄꯅꯤ ꯇꯧꯔꯒ ꯈꯔ ꯇꯥꯛꯁꯤꯟꯅꯔꯒ ꯊꯥꯗꯣꯛꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩ ꯑꯣꯏꯅ ꯉꯥꯎꯆꯠꯇꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯕꯤꯟ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯁꯣꯝꯗꯁꯨ ꯊꯝꯕꯧꯗꯣ ꯂꯝꯕꯤꯗ ꯆꯠꯅ
ꯍꯌꯦꯡꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯞꯄꯤ ꯑꯅꯤꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒꯅꯤ? ꯑꯃꯥꯏꯕꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯟꯇ꯭ꯔꯅꯦꯅ ꯑꯍꯨꯝ ꯃꯔꯤꯈꯛ ꯇꯥꯛꯏ, ꯑꯗꯨꯗꯨꯒ ꯄꯩꯁꯥꯅ ꯃꯔꯣꯝ ꯆꯥꯎꯔꯤꯕ. ꯃꯥꯅ ꯉꯁꯤ ꯍꯩ ꯄꯣꯔꯛꯑꯣ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯃꯤꯠꯇ ꯅꯝꯅꯕ ꯑꯣꯏꯔꯖꯥꯠꯂꯥ? ꯀꯔꯤ ꯅꯨꯃꯤꯠ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯅꯨꯃꯤꯠꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯛꯄꯒꯤꯅꯤ ꯀꯥꯏꯅ? ꯑꯩꯕꯨ ꯌꯥꯝ ꯄꯪꯕ ꯑꯉꯥꯡꯗꯧꯅ. ꯃꯤ ꯊꯥ ꯊꯣꯛꯂꯛꯄꯒꯤ ꯅꯨꯃꯤꯠ ꯇꯥꯖꯕꯁꯤꯕꯨ. ꯀꯥꯟꯅꯗꯦ. ꯑꯩ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯍꯪꯉꯒ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯗꯒꯤ ꯇꯧꯁꯤꯟꯅꯔꯒ ꯃꯟꯇ꯭ꯔꯁꯤꯡꯁꯤ ꯂꯣꯏ ꯂꯧꯍꯧꯗꯕ ꯌꯥꯗꯦ. ꯑꯁꯨꯝꯅ ꯊꯝꯕꯧꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ. ꯃꯇꯝꯗꯨ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯥꯟꯕꯤꯗꯣ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨꯗ ꯊꯝꯕꯧ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯥꯟꯕꯤꯅ "ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯔꯤꯕꯅꯣ ꯇꯧꯔꯤꯗꯨꯕꯣ? Nati, isuk sukladana. Ngasay hayra mayama puraga sakhribaduna kaidodriba. Era anaba ma hanglubani. Aduda khara thingdokre. Kainu haisibo? Anaba hangba chatpagibu hayra punabro. Ise anabado lok lai lai hok tawba. Aduda hai janinge haibada pirubai wani. Kainu haisibo? Anaba lai hok tawbada pu kamaina haibijaiba. Taipata adra siba tari. As khangdrada. Amaiba kokchak amaga thinaraktana ise. Ko kachi pungchak chak laponi. Ai, imga sango. Lai ga khurmunu kari kanaba. Lai khurma waba hele. Nanga maga changkiba thambaudo chanbida leptuna jengduna lehawi. Aduga masigi nupasidi wonthokpani da haiduna mahakna lai khurmnaba tawribaduda mai wansilli. Matugi matung mahak lai khurma loraduna imungdomda changakli. Aduga thambogi manakta phamthei. Aduga kaidobirabagi. Nati amaiba haisibu kaidorageba. Moi kanabadu amaibana yaroiga haibro. Kanagana anabano bina ngangsibo. Ha, nati aisibu anaba yengba chatba amaibara baibo. Naima, tamobu hujikta anabagi manakta haira thinba chalubone na haidaine. Oh, adura. As karaidagi ngana siramanida. Mamai makok samata pa thambuki kwa aduda chanbido khangsaw sawgalai. Masidagi di mahakna. Ngasine ai ngarang gine mani loijibani ko. Sina lawthoraklage. Hoi. Torokano. Aido amaiba tamba chatlubani. Amaiba dunena kumako ichak chaadana. Yungune numit taraklibasibu aina karino wajadana hangure. Aduga mana numitna mamit usinkibagini gaidana. Adubu haunaribra haibarida. Adudi tamona lali kaino. Ha, aina kamai laliba. Khangna lairba wafamdubu kaidobagi ojaduda hangibano. Adudi misu khairpa mandana saruktaba. Oini, adusu chumini. Farese sak chathoknagane tummanaba tawrasi. Aisi hayengse lupa chani puraga magi manakta chakadoribani. Adugane mantra mayam pura lakadoribani. Kaino haisibo? Lupa chani numtigi pudiro. Kanana khangponoda. Ado hayengdi pudaba yadi. Lupa chani nangbu laibro. Aingonti laiti lupa hompu gumbadi lairamgani. Lupa hompu adudi watlibasi lupa yankai nati kaya kuntrara. Asibabu paba hitaba mana thabak suba katsaladana. Adunani mina halawrido. As yarase. Lupa humpudu piro. Arepa awat padunane. Aina thokpa kwathi thirurage. Asumna mabani wari sanana sakhumlumda laktuna sak thongminari. Asumna makhoina sak thonglingai tanja adumakada ngarang maning thongaduta dung chatkhiba adugumna. Ngasisu dung chatkibado makhoi anina tari. Khonjal adu tabda chanbina. Tu asini ngarang aina tawri haibado adu amta thoga yenguchoba. Haji musin muba wangdring wangdu oiramabadi aidi kamai toba. Ha, aidi dum sirene. Kaino haisibo nupa mandi he. Oh, aisi nupa mandaba. Mandi amai batamini ni sibo. Oi, chumin he. Aisi amai bani ne. Ai thoke. He soibungo. Buttadi oibirondaba. Orasune mami singdaba ko mami singdaba. Asomna mami singdaba hairaga thongado tapna maning thongado hangtu I aduga maning thongado ta tapna laitharaga jeng I matam aduta mukhoigi lekaida leipa hui ama mongodo wonsilaga gau khongjela I adumna khongjilak aduta thambogdo khangpet khangraduna mahak manunglomda haibadi thongado manunglomda makokto khangching chingsanbada thongado gi pona aduda lukhamna khetona yamna kanna chaina fangi masidagi thambawna ayoima haiduna thongado munna yengnaga kaogi towi maduda chanbina haiba kaunko asomna hakpada thambawna as nangna dungdung chile haidudi aikoi ke maningda thamba ok pijanaba oksak singdu chaba lakko hui wera maleta
ꯑꯁ ꯀꯣꯛꯁꯤ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯁꯤ ꯀꯣꯛ ꯀꯥꯏꯀꯣ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯝꯊꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯤꯅ ꯑꯋꯣꯏꯔꯅꯤ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯨꯏ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯑꯣꯛꯆꯥꯛ ꯑꯗꯣ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯆꯥꯟꯕꯤꯅ ꯍꯩꯃꯥ ꯍꯩꯃꯥ ꯑꯩꯅ ꯉꯍꯥꯟ ꯃꯈꯩ ꯑꯣꯛꯆꯥꯛ ꯃꯌꯦꯡ ꯇꯥꯏ ꯃꯤꯅ ꯍꯨꯔꯥꯜꯂꯤ ꯃꯥꯜꯂꯦꯗꯅ ꯈꯜꯂꯤꯕꯁꯤꯗꯤ ꯍꯨꯏꯁꯤꯡꯁꯤꯅ ꯆꯥꯔꯤ ꯋꯥ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯞ ꯑꯃꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯅꯨꯡꯗꯨꯝ ꯑꯃ ꯅꯟꯗꯨꯅ ꯊꯅꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯥꯟꯕꯤꯗꯣ ꯉꯥꯡꯉꯗꯨꯅ ꯆꯪꯉꯛꯏ ꯑꯩꯅ ꯉꯍꯥꯟ ꯃꯈꯩ ꯑꯣꯛꯆꯥꯛꯁꯦ ꯃꯌꯦꯡ ꯇꯥꯏ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯍꯨꯏꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯊꯝꯕꯧꯅ ꯆꯣꯔꯣꯠ ꯍꯥꯕꯨꯡꯅ ꯂꯥꯏ ꯁꯥꯕ ꯍꯨꯏꯅ ꯕꯨꯠ ꯁꯥꯕ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯏꯗ ꯑꯁ ꯀꯣꯛꯁꯤꯁꯨ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯄꯣꯝꯕ꯭ꯔꯥ ꯀꯩꯅꯣꯝꯕꯨ ꯇꯧꯔꯦꯅꯦ ꯀꯗꯥꯏꯅꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯇꯨꯁꯦ ꯁꯤ ꯂꯨꯈꯝꯁꯤꯗ ꯄꯣꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯑꯁꯨꯝꯅ ꯃꯀꯣꯛꯇꯣ ꯂꯩꯊꯗꯨꯅ ꯆꯥꯟꯕꯤꯗ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯤꯅ ꯑꯌꯥ ꯄꯣꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯕꯤ ꯑꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯈꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯗꯣ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯤ ꯑꯗꯨꯕꯨ ꯆꯥꯟꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯞꯁꯤꯜꯂꯒ ꯃꯀꯣꯛ ꯄꯣꯝꯃꯤꯕꯗꯣ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯩꯈꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯐꯔꯪ ꯀꯥꯎꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯨꯃꯥꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯝꯕꯧꯕꯨ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯆꯥꯟꯕꯤꯁꯨ ꯊꯝꯕꯧꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯣꯝꯃꯤꯕꯗꯣ ꯃꯌꯦꯡ ꯇꯥꯅꯅꯕ ꯑꯃꯗꯤ ꯄꯣꯝꯃꯛꯇꯅꯕ ꯅꯩꯈꯥꯏꯔꯤꯕꯗꯣ ꯂꯦꯞꯂꯒ ꯆꯞ ꯂꯦꯞꯄꯤ ꯃꯗꯨ ꯊꯝꯕꯧꯅ ꯍꯩ ꯃꯤ ꯀꯧꯔꯤ ꯃꯥꯜꯂꯦ ꯑꯣ ꯀꯅꯥꯅꯣ ꯑꯣ ꯊꯣꯛꯂꯒꯦ ꯍꯩ ꯃꯁꯤꯗꯤ ꯑꯁ ꯍꯨꯃꯥꯡꯒ ꯅꯨꯄꯤ ꯀꯥꯡꯉꯤꯁꯦ ꯃꯤꯒꯤ ꯂꯨꯈꯝꯗꯨꯕꯨ ꯑꯗꯨ ꯀꯔꯝ ꯅꯩꯕ ꯍꯧꯅꯕ꯭ꯔꯕ ꯑꯁ ꯄꯣꯝꯗꯅꯕ ꯇꯧꯕꯅꯦꯕ ꯆꯠꯂꯣ ꯃꯤ ꯀꯧꯔꯤꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯦꯁ ꯅꯥꯕꯁꯦ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ ꯅꯪ ꯃꯥꯏꯕꯗꯤ ꯅꯪ ꯇꯝꯗꯧꯅꯤꯅꯦ ꯃꯁꯤ ꯍꯩꯗꯧꯔꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯝꯕꯧꯗꯣ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯐꯩꯔꯣꯏꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯊꯝꯕꯧꯅ ꯇꯥꯗ ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ ꯍꯥꯏ ꯅꯈꯣꯏꯒꯤ ꯄꯩꯌꯥꯒ ꯂꯩꯕ꯭ꯔꯥ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯉꯍꯥꯟ ꯄꯩꯌꯥ ꯈꯔ ꯁꯨꯃꯥꯡꯗ ꯁꯤꯍꯧꯕꯗꯥꯏꯅꯦ ꯂꯩꯌꯦ ꯇꯥꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯉꯍꯥꯟꯋꯥꯏ ꯐꯝ ꯁꯦꯟꯅꯕꯗꯨ ꯅꯪ ꯈꯪꯉꯤꯗꯅ ꯒꯥꯔꯤꯅ ꯊꯦꯡꯉꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯇꯧꯕ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯑꯗꯨꯃꯛ ꯉꯝꯈꯤꯗꯕꯗꯣ ꯃꯥꯅꯦ ꯃꯗꯨꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦꯅꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯅ ꯇꯧꯅꯍꯧꯔꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯗꯅ ꯌꯥꯏꯌꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯥꯟꯕꯤꯗ ꯑꯩ ꯃꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯈꯤꯒꯦ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯈꯨꯗꯩ ꯑꯃ ꯁꯦꯠꯆꯜꯂꯒ ꯃꯉꯛꯁꯝꯗ ꯈꯨꯗꯩ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯩꯌꯥ ꯆꯕꯨꯜ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯐꯩꯔꯣꯏ ꯊꯝꯕꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯑꯣꯟꯊꯣꯛꯅꯗꯤ ꯇꯦꯛꯂꯤꯕ ꯑꯍꯟꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯁꯥ ꯈꯦꯡꯈ꯭ꯔꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯊꯝꯕꯧ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯥꯁꯤ ꯃꯤꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯒ ꯍꯥꯠꯄꯅꯦꯗꯅ ꯍꯥꯏꯔꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯇꯥꯗ ꯒꯥꯔꯤꯗ ꯊꯦꯡꯉꯤꯕꯗꯨꯗꯤ ꯑꯗꯨꯁꯨ ꯃꯍꯥꯛꯁꯤ ꯃꯀꯣꯛ ꯉꯥꯎꯍꯜꯂꯒ ꯆꯦꯜꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯍꯟꯕꯅꯦꯕꯨ ꯍꯥꯏꯗ ꯑꯗꯨꯕꯨ ꯌꯥꯕ ꯖꯥꯠꯂꯅꯦ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯦꯝ ꯇꯧꯔꯒ ꯍꯥꯠꯄꯒꯤ ꯄꯩꯁꯥꯁꯤꯗꯤ ꯆꯥꯎꯅ ꯃꯥꯏꯕꯅ ꯂꯧꯈ꯭ꯔ ꯄꯣꯠꯅꯤ ꯄꯩꯁꯥꯒꯤꯗꯃꯛꯇꯅꯤꯅꯦ ꯃꯤ ꯍꯥꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯄꯣꯠꯁꯦꯝ ꯊꯥꯖꯤꯟꯕꯁꯤ ꯄꯩꯁా ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯣꯠꯁꯦꯝꯗꯣ ꯍꯦꯛ ꯊꯥꯖꯤꯟꯈꯤꯕꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗꯒꯤ ꯄꯩꯁꯥꯁꯤ ꯋꯣꯔꯣ ꯍꯦꯛꯇ ꯀꯦꯜꯂꯛꯄ ꯖꯥꯠꯂꯣ ꯇꯥꯗ ꯏꯕꯨꯡꯉꯣ ꯊꯝꯕꯧ ꯅꯪꯕꯨ ꯅꯠꯇꯦ ꯋꯥꯈꯜꯒꯗꯨꯕꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯁꯥꯗꯨ ꯇꯔꯪ ꯃꯔꯪ ꯆꯠꯂꯦꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣ ꯅꯪꯁꯦ ꯑꯃꯥꯏꯕꯅꯦꯅ ꯈꯜꯂꯣ ꯇꯥꯗ ꯑꯃꯥꯏꯕꯅꯦꯅ ꯈꯟꯕꯅꯦ ꯍꯥꯏꯕꯤꯔꯅꯨ ꯅꯪꯁꯦ ꯑꯃꯥꯏꯕꯅꯤꯗꯅ ꯍꯥꯏꯕꯤꯌꯨ ꯅꯪꯕꯨ ꯑꯃꯥꯏꯕ ꯑꯣꯏꯅꯤꯡꯂꯤꯕ꯭ꯔꯥꯅꯦ ꯇꯥꯗ ꯑꯣꯏꯅꯤꯡꯉꯤꯌꯦ ꯍꯥꯏꯒꯦ ꯅꯪꯁꯤ ꯑꯃꯥꯏꯕꯅꯤꯗꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯄꯥ ꯑꯃ ꯃꯗꯨꯗꯣ ꯍꯥꯠꯇꯣꯛꯄꯤꯌꯨ ꯂꯨꯄꯥ ꯂꯥꯛ 1 ꯄꯤꯒꯦ 2 ꯄꯤꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯅꯤ ꯊꯕꯛꯇꯨꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 1 ꯄꯤꯔꯕꯗꯤ ꯅꯪ ꯂꯨꯄꯥ ꯂꯥꯛ 1 ꯃꯄꯨ ꯑꯣꯏꯔꯣꯏꯗ꯭ꯔో ꯍꯣꯏꯅꯦ ꯇꯥꯗ ꯆꯨꯝꯃꯤꯅꯦ ꯇꯥꯗꯅ ꯍꯥꯠꯅꯤꯡꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯂꯥꯛ 2 ꯄꯤꯕꯤꯔꯣ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯍꯥꯠꯀꯦꯅꯦ ꯀꯩꯅꯣꯗ ꯊꯝꯕꯧ ꯅꯪ ꯁꯤꯗꯤ ꯅꯀꯣꯛ ꯆꯥꯛꯄ ꯌꯥꯝꯅ ꯍꯦꯟꯖꯜꯂꯝꯃꯦꯅ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯁꯤ ꯉꯥꯎꯋꯦ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦꯗꯅ ꯁꯤꯗꯤ
ꯍꯣꯏ ꯍꯣꯏ ꯊꯝꯕꯧ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯣ ꯍꯧꯅꯗꯦ ꯄꯨꯟꯁꯤꯗꯕꯅꯤ ꯇꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯜꯂꯦ ꯋꯥꯗꯣ ꯉꯥꯡꯅꯔꯒꯅꯨ ꯑꯇꯣꯞꯄ ꯂꯪꯐꯩ ꯑꯃꯗ ꯁꯥꯁꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯂꯪꯐꯩ ꯑꯃꯗ ꯋꯥꯔꯤꯗꯨ ꯁꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯇꯤꯜꯂꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯃ ꯂꯩꯇꯕ ꯑꯗꯣ ꯄꯣꯠꯂꯣꯏꯕꯗꯣ ꯃꯈꯣꯏꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯊꯝꯕꯧꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯃꯇꯣꯝꯇ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯤꯉꯣꯟꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯃꯤ ꯍꯥꯠꯂꯕꯗꯤ ꯂꯨꯄꯥ ꯂꯥꯛ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯟꯗꯨꯅꯇ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯃꯉꯣꯟꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯅ ꯍꯦꯛꯇꯃꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯆꯞꯆꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯩ ꯑꯣꯛꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯝꯕꯧ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯅꯣꯕꯤꯟꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯣꯕꯤꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯑꯣꯖꯥ ꯄꯥꯝꯕꯤꯁꯤꯡꯅ ꯏꯁꯤꯡ ꯆꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯏꯕꯤꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯤꯡꯗꯨ ꯀꯪꯁꯤꯟꯗ꯭ꯔꯦꯗꯅ ꯑꯍꯤꯡꯗ ꯃꯣꯏꯅ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯆꯨꯞꯁꯤꯟꯖꯔꯦ ꯍꯥꯏꯔꯒ ꯆꯥꯎꯖꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯆꯥꯏꯊꯣꯛꯂꯕꯗꯤ ꯅꯨꯡꯁꯥꯅ ꯂꯣꯏꯅ ꯊꯛꯈ꯭ꯔꯅꯤ 이붕어 짝바 ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯁꯪꯒꯣꯏꯗ ꯐꯛ ꯊꯥꯗꯨꯅ ꯂꯩꯔꯕꯅꯤ ꯐꯝꯃꯨ ꯅꯪ ꯂꯥꯛꯄꯁꯤ ꯑꯩ ꯊꯝꯕꯧ ꯑꯣꯏꯅ ꯎꯗꯦꯅꯦꯍꯦ ꯂꯨꯄꯥ 200 ꯑꯣꯏꯅ ꯎꯏꯅꯦ ꯑꯣ ꯑꯣꯖꯥ ꯑꯩꯁꯤ ꯂꯨꯄꯥ 200 ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯤ ꯐꯝ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯊꯝꯕꯧꯗꯣ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯅꯣꯕꯤꯟꯁꯨ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯗꯨꯅ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯀꯗꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯨꯄꯥ 200ꯗꯨ ꯄꯨꯔꯛꯂꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯨꯅꯦ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯤ ꯀꯔꯤꯑꯕ ꯏꯕꯨꯡꯉꯣ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯣꯟꯅ ꯂꯧꯔꯛꯄꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯀꯔꯤ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯄꯩꯁꯥꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕꯒ ꯁꯥꯔꯗꯅ ꯍꯩ ꯆꯠꯂꯣ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯅ ꯑꯃꯥꯏꯕ ꯇꯝꯕ ꯉꯝꯂꯔꯣꯏ ꯆꯠꯂꯣ ꯀꯅꯥꯗꯅꯣꯃ ꯇꯝꯃꯨꯆꯣ ꯍꯨꯏꯗ꯭ꯔꯥ ꯌꯣꯡꯗ꯭ꯔꯥ ꯆꯠꯂꯣ ꯑꯣꯖꯥ ꯁꯥꯎꯕꯤꯒꯅꯨ ꯀꯩꯗꯧꯔꯒꯦ ꯄꯩꯁꯥꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯤꯡꯗꯨ ꯂꯩꯔꯕꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯑꯩꯉꯣꯟꯗ ꯃꯤꯡꯆꯠ ꯊꯤꯅꯔꯕꯅꯤ ꯉꯔꯥꯡꯒꯁꯤ ꯅꯪꯅ ꯑꯩ ꯀꯣꯛꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯕꯅꯤ ꯆꯠꯂꯣ ꯅꯪ ꯃꯥꯏꯕ ꯇꯝꯕ ꯂꯣꯏꯔꯦ ꯅꯪ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯩꯔꯕꯅꯤꯀꯣ ꯆꯠꯂꯣ ꯑꯣꯖꯥ ꯇꯝꯁꯨ ꯇꯝꯕꯤꯗ꯭ꯔꯤꯉꯩꯅ ꯑꯩꯁꯤ ꯃꯍꯩ ꯍꯩꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯍꯩꯔꯒ ꯂꯩꯔꯝꯃꯦꯗꯅ ꯑꯩꯅ ꯇꯥꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯆꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯂꯨꯄꯥ 200ꯗꯨ 200 ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯗꯤ ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠꯁꯤ ꯑꯃꯨꯛ ꯄꯤꯊꯣꯛꯄ ꯍꯩꯇꯦ ꯆꯠꯂꯣ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯈꯪꯗꯗꯅ ꯍꯣꯔꯦꯟꯅꯤꯅ ꯑꯣꯖꯥ ꯑꯩꯁꯤ ꯀꯩꯝꯇ ꯍꯩꯇꯕ ꯑꯣꯏꯅ ꯈꯟꯕꯤꯔꯨꯔ ꯃꯥꯜꯂꯦ ꯑꯣꯖꯥ ꯑꯩꯁꯨ ꯑꯃꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯒꯦ ꯍꯥꯏꯗꯣ ꯑꯩ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯗꯤ ꯀꯩꯝꯇ ꯍꯩꯔꯝꯗ꯭ꯔꯦꯅꯦ ꯑꯣꯖꯥꯅ ꯍꯩꯔꯤꯕꯁꯤ ꯑꯣꯖꯥꯗ ꯇꯝꯕ ꯂꯥꯛꯆꯕ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯍꯩꯔꯥ ꯄꯩꯁꯥ ꯅꯤꯕ ꯅꯠꯇꯅ ꯀꯩꯁꯨ ꯍꯩꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯡ ꯊꯝꯕꯧ ꯍꯥꯏꯕ ꯊꯝꯕꯧ ꯇꯤꯟ ꯆꯥꯕꯧ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯄꯦꯠ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯈꯪꯒꯅꯤꯗꯅ ꯑꯃꯥꯏꯕꯅ ꯍꯣꯔꯦꯟ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯋꯥꯏꯍꯦ ꯁꯪꯉꯤꯗ ꯂꯨꯄꯥ 200ꯗꯤ ꯐꯪꯍꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯔꯝꯕꯗꯣ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ ꯅꯣꯕꯤꯟꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯋꯥꯈꯟꯗ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯥꯛꯏ ꯃꯥꯅ ꯍꯣꯔꯦꯟ ꯈꯪꯒꯅꯤꯒ ꯍꯥꯏꯔꯤꯕꯗꯨꯕꯨ ꯕꯨꯠꯀ ꯊꯥꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯇꯁꯦꯡꯅ ꯃꯗꯨꯕꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯣꯏꯔꯖꯥꯠꯂꯅꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ ꯀꯩꯅꯣꯁꯤꯗꯤ ꯀꯣꯕꯤ 3 ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯃꯁꯤꯒꯤ ꯊꯝꯕꯧ ꯍꯥꯏꯕ ꯃꯤꯁꯤꯅ ꯁꯦꯠꯇꯅ ꯂꯧꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯣꯕꯤꯁꯤ ꯐꯖꯔꯦꯗ ꯍꯥꯏꯗꯨꯅ ꯇꯤꯟꯁꯤ ꯀꯨꯠ ꯖꯣꯠꯇꯅ ꯌꯦꯡꯅ ꯂꯩꯔꯤ ꯃꯁꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯇꯥꯟꯅꯔꯨꯒꯦꯗ ꯑꯁꯣꯝꯗ ꯍꯥꯏꯔꯒ ꯅꯣꯕꯤꯟꯗꯣ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯊꯝꯕꯧꯗꯤ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯤ ꯁꯣꯝꯗꯅ ꯊꯝꯕꯧꯗꯣ ꯀꯣꯕꯤ 3ꯗꯨ ꯀꯣꯜꯂꯒ ꯈꯪꯕ꯭ꯔꯥ ꯂꯨꯄꯥ 200ꯗꯨ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯨꯄꯥ 10-30ꯗꯤ ꯍꯟꯖꯤꯜꯂꯦꯗꯅ ꯁꯦ ꯈꯪꯗꯦꯗꯅ ꯃꯥ ꯍꯣꯔꯦꯟ ꯑꯩꯁꯤ ꯕꯨꯠ ꯁꯥꯟꯅꯕ ꯍꯩ ꯑꯗꯨ ꯃꯥ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗꯒꯤ ꯀꯣꯕꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯝꯕꯧꯅ ꯑꯁꯤꯗ ꯌꯣꯜꯂꯝꯃꯦꯗ ꯂꯩꯔꯛꯂꯤꯕꯅꯤ ꯀꯌꯥꯅꯣ ꯁꯤꯕꯣ 10ꯒꯤꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯂꯨꯄꯥ 200ꯒꯤꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯣꯕꯤ 3 ꯁꯤꯗꯕꯨ ꯂꯨꯄꯥ 200
ꯃꯁꯤꯒꯤ ꯀꯣꯕꯤꯁꯤ ꯏꯆꯝ ꯆꯝꯕ ꯀꯣꯕꯤ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯤꯉꯩꯗ ꯐꯨꯑꯒ ꯄꯨꯔꯛꯂꯤꯕꯅꯤ ꯁꯦ ꯄꯥꯖꯔ ꯁꯦ ꯂꯨꯝ ꯂꯥꯎꯔꯗꯅ ꯏꯁꯤꯡꯒ ꯆꯣꯠꯂꯤꯁꯤ ꯌꯦꯡꯉꯨꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯤꯉꯩ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯀꯣꯕꯤꯕꯨ ꯀꯔꯤ ꯆꯥꯒꯦꯕ ꯑꯥꯏ ꯃꯁꯤꯁꯨ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯍꯥ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩꯗ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯒ ꯌꯣꯜꯂꯛꯂꯤꯕꯗꯨꯗꯤ ꯌꯣꯟꯕꯒ ꯅꯠꯇꯦꯗ ꯑꯣ ꯀꯣꯕꯤꯁꯤꯒꯤ ꯃꯄꯨꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅꯅꯦ ꯂꯤꯛꯂꯥ ꯑꯆꯣꯠꯄ ꯃꯥꯟꯅꯅꯕ ꯏꯁꯤꯡ ꯑꯆꯥꯏꯕꯁꯤ ꯐꯨꯑꯒ ꯊꯤꯑꯒ ꯄꯨꯔꯛꯂꯤꯕꯅꯤ 4-5 purakke tawbani aduda khutu chandraba ahum sidan kola laidana sa horen di khawam para sa katra khangdi as tawko aduga bahuran chin thido ai thike haina jadi oh nangsu ran chi thi tawbasi haina dabra haina diba oh adudi ai huran chi thi tawroi ha nungai leibri yingsi asumna chanbida haram labagi tungda imungdomda changkhri asumna tawduna matam mado haukhri numit adugi numidangni pung 9 muk tari Sanbi amadi thambaudo chacha toklaga tumnabagi-damak phamungda changakpa matamni somdana kamdori amaiba nobindu karigumba thambau hariba amaibaduna asengba ahaiba amaiba oiramba taragadi horen mahana kari torkadoribano airi ka hena haiba amaiba amadi natti adubu aina mawda namthak tawduna amaiba tambigani haidun lupa chani su lokthokdori aduga maiba su tambirudrei kari torkadoriba jano hadun mahak su mathamoida mawon khalli asumna somdasu thambaudo kari tawsi ki haiduna mahak su mawon khalli asumna nobin amadi thambaudo mawon khanadi ngai haujikti aihing ki pung 13 tasalakli matamadu thoiba wakal ama laktuna fare aduma tawrage asumna hairaga mahak tapna phamungdaki kumtharakli aduga mahaki nupi ki makeup tawpham aduda changsilaklaga kanagi lipstick eyebrow punamak mamaida yaksin taisalli aduga makut aduda su magi nupi ki powder ado taptana taisilaba matungda puwa wawhalli masidagi di mahak to magi nupi ki fruit ama lisalli aduga phi ama makhwangda kisilaba matungda makuk aduda koi amasu yasalli aduga mahak amaiba nobin gi mayumda laklei khongaw adusu prop lawba ama setli aduga khongu but amasu tongi hek yengbada tasengna mathongram khangdaba nupi nupa khangdaba lai hekta malabari masidagi di thambaudo nobin gi mayumda asum lakpana nobin gi thonggan bauti yoksilakli masidagi di thambaudo tapna nobin gi mayumda changsilaklaga Nobin oh Mr. Nobin nang amukta tholau ai changakpa yare thong lon phasina asumna korokpaduta Nobin ngasaidagi wakal khanu lerambado mamit khangpang panglaga koruk len he magi si but thak iba gaidurane ai singong ho basita pak thar kam tabu yengdi asumna hairaga Nobin na singong ho baduta sumangda kana leibano haiduna yengakpadadi sumang aduta koye yetpa kaino mathong muram khangdaba nupi sumanba nupa sumanba ama leplaga leiribadu uri madu ubada Nobin swai lawi hais ledana sidi kamdawni ai mantar dom ta sondaba yadre as mantar ga to kaw khrene ad kariba mantar du as like ta yemgi asumna Nobin do kuichin chenduna lairik yengi aduga laik tu yenga lewa mantra kaya ma hauna soli aduma torokpadu thambawna hai lewa mantra solmana kana roine thong se hangu ai chang pa yare haidana wari amtang sanase tawgonida hai Mr. Nobin hanjin korokpadu ta Nobin na masigi laisibu English ka su thiline masi khangani ai gi lai harobda sijinakhiba kangjei kangu wasina hektabak santharage phai khangani da asomna hairaga magi thongjin pan gi mathakta thetuna thamliba kangjei kangu adu paiduna thong hangdokna mapanda tholai aduga Nobina hai nang thambawna tharakpa but natro ha ai khangi nang na ingoda kihalaga karisu kadaroine ai ne pairi basi su angang bana tine se adumna hairakpadu ta thambawna kari su angang bana te haiba fare adudi su angang bana trabarina su angang bu olhan batare dara asumna hairaga khangowduna chenselakka amaiba Nobin bu sukon koslaga laimai namsinduna kinnak thilli matamata amaiba Nobin di tasengna but oirabu ningduna masado yamna kibana mapangkat iyaw di masai son leiribani aduga mahana pairiba kangjei kanghu adusu khangchong silakpa thambaugi mato adu da pakhatuna mahaksu bakhutagi takhiba khanghodri masidagi makhoi ani namnarakli adumna namnaringai matam aduta somda Nobin gi nupi su taraduna toslight ama pairga mapanda chentholaklaga phunariba ani duda toslight ado kapsalai matam aduda thambaugi eyebrow action ba lipstick tension ba
ꯃꯃꯥꯏ ꯃꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯅꯣꯕꯤꯟꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯨꯏ ꯏꯃꯥ ꯍꯥꯏꯔꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯋꯥꯟꯊꯈ꯭ꯔꯤ ꯑꯗꯨꯒ ꯅꯣꯕꯤꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯥꯞꯂꯛꯄ ꯗꯣꯁꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯊꯝꯕꯧꯒꯤ ꯃꯃꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯎꯍꯧꯔꯕꯅꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯎꯋꯩ ꯃꯥ ꯍꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯥꯝꯗꯨꯅ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯧꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗ ꯅꯣꯕꯤꯟ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯊꯛꯀꯤ ꯑꯅꯤ ꯑꯃꯗꯤ ꯁꯠꯂꯒ ꯃꯈꯥꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯀꯥꯟꯗꯨꯅ ꯆꯪꯉꯛꯈꯤꯕꯅꯤ ꯁꯠꯈꯤꯗꯕꯅꯤ ꯑꯗꯨ ꯃꯍꯥꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯈꯣꯡ ꯂꯧꯁꯤꯟꯗꯨꯅ ꯎꯄ꯭ꯔꯥ ꯎꯞꯁꯤꯜꯂꯒ ꯇꯨꯔꯤ ꯑꯗꯨꯅ ꯈꯨꯔꯥꯏꯗꯣ ꯌꯥꯝꯅ ꯊꯤꯅ ꯅꯥꯈ꯭ꯔꯦ ꯂꯩꯈꯥꯏꯈ꯭ꯔꯕ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯆꯠꯄꯗ ꯁꯦꯡꯅ ꯆꯦꯜꯂꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯟꯕꯤꯗꯣ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯇꯣꯔꯆꯂꯥꯏꯠ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯃꯌꯥꯗ ꯇꯥꯃꯣ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯦꯀꯧ ꯊꯝꯕꯧꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯥꯟꯕꯤꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯆꯥꯟꯕꯤꯁꯨ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯍꯥꯏ ꯀꯟꯅ ꯂꯥꯎꯒꯅꯨ ꯑꯩꯅꯤꯅꯦ ꯍꯦ ꯆꯥꯟꯕꯤꯌꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯥꯟꯕꯤꯅ ꯑꯁꯤꯕꯨ ꯇꯥꯃꯣꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯡꯅꯥꯎꯗꯒꯤ ꯇꯞꯅ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯗꯣ ꯁꯦꯀꯧ ꯆꯤꯡꯊꯦꯛꯇꯨꯅ ꯃꯥ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯆꯥꯟꯕꯤꯅ ꯍꯩꯃꯥ ꯃꯁꯦ ꯀꯥꯈꯠꯂꯛꯂꯦꯅꯦ ꯀꯩꯅꯣ ꯃꯥꯏ ꯃꯃꯥꯏ ꯃꯃꯤꯠꯁꯤꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯉꯥꯛꯇ ꯑꯁ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯑꯁ ꯀꯥꯈꯠꯂꯛꯇꯅꯒꯁꯨ ꯇꯧꯔꯤ ꯃꯁꯤ ꯈꯪꯅꯤ ꯃꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯍꯦ ꯂꯥꯏꯃꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯔꯛꯄ ꯌꯥꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯟꯕꯤꯅ ꯊꯝꯕꯧꯒꯤ ꯃꯔꯥꯏꯕꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯤ ꯌꯥꯝꯅ ꯋꯥꯅ ꯗꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤꯕ ꯊꯝꯕꯧꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯆꯥꯟꯕꯤꯒꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤꯕꯗꯨꯗ ꯊꯝꯕꯧꯗꯣ ꯑꯃꯨꯛꯀꯁꯨ ꯂꯣꯡꯅ ꯗꯥꯔꯤ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯗ ꯋꯣꯟꯊꯩ ꯃꯈꯣꯏꯒꯤ ꯗꯥꯔꯤꯗꯣ ꯌꯥꯝꯅ ꯋꯥꯡꯉꯤ ꯐꯥꯏꯒꯟꯃꯨꯛ ꯋꯥꯡꯉꯤꯕꯅꯤ ꯑꯗꯨꯗꯒꯤ ꯂꯣꯡꯅ ꯍꯥꯏꯊꯔꯛꯄꯗꯨꯗ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯂꯤ ꯃꯁꯤꯗꯒꯤ ꯊꯝꯕꯧꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯅꯪꯗ ꯍꯥꯠꯂꯒ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯦꯠꯂꯤ ꯆꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯅꯋꯥ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯍꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯑꯁꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯆꯥꯟꯕꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯥꯏ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯥꯄꯥꯗ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯥꯟꯕꯤꯅ ꯅꯣꯛꯅꯤꯡꯒꯨꯝ ꯁꯥꯎꯅꯤꯡꯒꯨꯝ ꯃꯍꯥꯛꯅ ꯁꯦ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯁꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪꯒꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯝꯕꯧꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯑꯃꯥꯏꯕ ꯑꯃ ꯀꯔꯦꯝꯅꯔꯨꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯋꯥꯟꯊꯍꯧꯔꯤ ꯃꯥꯁꯨ ꯃꯤꯍꯨꯟ ꯆꯦꯟꯀꯠꯍꯧꯔꯕꯅꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯌꯧꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯈꯣꯡ ꯂꯧꯁꯤꯟꯗꯨꯅ ꯇꯨꯕꯗꯒꯤ ꯁꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯤꯅ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯉꯥꯛꯇ ꯇꯧꯏꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯒ ꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯇꯥꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯍꯤꯐꯜꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯊꯝꯕꯧꯗꯨ ꯆꯩꯅꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯟꯕꯤꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯕꯤꯟꯗꯣ ꯍꯣꯕꯦ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯑꯗꯨ ꯐꯪꯂꯗꯨꯅ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯆꯥꯟꯕꯤꯗꯣ ꯏꯔꯨꯖꯔꯨꯔꯒ ꯄꯂꯥꯡꯈꯣꯛꯇ ꯃꯐꯤ ꯃꯔꯣꯟ ꯐꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯅꯣꯕꯤꯟꯅ ꯏꯕꯦꯝꯃ ꯌꯨꯝꯁꯤꯕꯨ ꯊꯝꯕꯧꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯟꯕꯤꯅ ꯑꯧ ꯃꯥꯅꯦ ꯀꯔꯤ ꯑꯣꯏꯕꯤꯔꯕ ꯑꯣ ꯃꯥ ꯃꯁꯥ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯑꯗꯨꯝꯅ ꯁꯨꯃꯥꯡꯗ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯊꯝꯕꯧ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯁꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯊꯝꯕꯧꯅ ꯍꯩꯁ ꯂꯥꯛꯂꯤꯕꯁꯤ ꯑꯣꯖꯥ ꯅꯣꯕꯤꯟꯅꯤ ꯑꯩꯅꯅꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁ ꯐꯨꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯅꯦ ꯃꯤ ꯀꯅꯥ ꯌꯧꯔꯛꯄ ꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯛꯏ ꯑꯗꯨꯃ ꯌꯦꯡꯂꯛꯄꯗꯣ ꯅꯣꯕꯤꯟ ꯎꯔ ꯃꯥꯜꯂꯤ ꯍꯩ ꯊꯝꯕꯧ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯅꯪꯕꯣ ꯑꯩ ꯅꯪ ꯁꯦꯜꯊꯣꯡꯅ ꯁꯥꯎꯒꯠꯂꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯧꯅ ꯀꯩꯅꯣꯅꯦ ꯃꯁꯤꯅ ꯑꯩ ꯁꯥꯎꯒꯠꯂꯦꯒ ꯍꯥꯏꯔꯤꯕꯁꯤꯕꯣ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯃꯈꯣꯡ ꯑꯗꯣ ꯅꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯨꯛꯑꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯇꯧꯔꯕ ꯍꯩ ꯁꯦ ꯃꯥꯡꯒꯣꯟꯁꯤꯗ ꯑꯩ ꯐꯝꯒꯦꯀꯣ ꯁꯦ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨ ꯏꯁ ꯇꯧꯔꯤꯁꯦ ꯃꯥꯏ ꯃꯌꯨꯝꯗꯣ ꯉꯥꯏꯈ꯭ꯔꯦꯅꯦ ꯌꯥꯅꯤ ꯑꯣꯖꯥ ꯅꯣꯕꯤꯟ ꯅꯌꯨꯝꯅꯤꯅ ꯕꯥ ꯑꯩ ꯌꯥꯅꯤ ꯐꯝꯖꯒꯦ ꯁ꯭ꯋꯥꯏꯗ ꯍꯩ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯅ ꯉꯔꯥꯡ ꯊꯥꯔꯛꯄꯗꯨ ꯑꯣꯊꯣꯛꯅ ꯄꯥꯡꯒꯜ ꯀꯟꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯩꯒꯁꯤ ꯁꯨꯃꯥꯡꯒ ꯅꯝꯁꯤꯜꯂꯒ ꯐꯨꯏꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯍꯩꯗꯨꯕꯨ ꯀꯅꯥꯅ ꯇꯝꯃꯤꯕꯅꯣꯅꯦ ꯑꯣꯖꯥ ꯃꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯖꯈꯤꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯁꯥꯎꯅꯕꯗꯤ ꯌꯥꯗꯦ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯆꯒꯦ ꯑꯣꯖꯥ ꯁꯥꯎꯕꯤꯒꯅꯨꯀꯣ ꯍꯩ ꯁꯥꯎꯔꯣꯏꯅꯦ
ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯉꯔꯥꯡꯗꯨ ꯑꯩꯅ ꯂꯥꯛꯂꯝꯂꯤꯕꯗꯨ ꯑꯣꯖꯥ ꯀꯔꯤ ꯅꯪꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ ꯑꯗꯨ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯆꯦꯟꯊꯣꯛꯄꯗ ꯑꯣꯖꯥꯒꯤ ꯀꯣꯟꯊꯣꯡꯗ ꯈꯣꯡ ꯂꯧꯁꯤꯜꯂꯒ ꯇꯨꯕꯗ ꯈꯨꯔꯥꯏꯁꯤ ꯈꯥꯝꯇꯦꯛꯑꯒ ꯄꯩꯊꯦꯛꯑ ꯂꯩꯔꯤꯁꯤꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯕꯤꯟꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯀꯣ ꯊꯝꯕꯧ ꯅꯪꯒꯤ ꯂꯤꯂꯥꯁꯦ ꯑꯩꯗꯤ ꯉꯔꯥꯡ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯕ ꯍꯥꯏ ꯅꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯗꯨꯁꯨꯅꯦ ꯃꯤꯍꯨꯟ ꯊꯝꯒ ꯆꯦꯀꯠꯇꯅ ꯋꯥꯟꯊꯔꯤ ꯄꯣꯠꯅꯤ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯅꯣ ꯇꯥꯗ ꯁꯦꯀꯧ ꯊꯣꯡꯒꯥꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯗꯤ ꯄꯥꯈꯠꯇꯅ ꯂꯥꯏꯕꯛꯇꯒꯤ ꯗꯥꯏꯗꯒꯤ ꯀꯥꯎꯊꯔꯛꯏ ꯄꯣꯠꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯣꯕꯤꯟ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯗꯀꯣ ꯊꯝꯕꯧ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯂꯤꯂꯥꯁꯦ ꯍꯥꯏ ꯅꯪꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯥꯏꯕ ꯇꯝꯅꯤꯡꯂꯕꯗꯤ ꯑꯩꯅꯁꯨ ꯇꯝꯕꯤꯒꯅꯤ ꯑꯗꯨꯒ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯑꯍꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯗꯁꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯨꯅ ꯇꯝꯍꯟꯒꯅꯤ ꯅꯊꯃꯣꯏꯗ ꯁꯦꯡꯉꯨꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯑꯩꯒꯤꯗ ꯂꯥꯛꯎ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯁꯤꯀꯣ ꯑꯣꯖꯥ ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯄ ꯉꯝꯖꯔꯔꯣই ꯍꯌꯦꯡꯂ ꯀꯔꯤꯅꯣ ꯅꯥꯕꯁꯤ ꯐꯔꯒ ꯍꯣꯏ ꯅꯪꯅꯅꯦ ꯅꯥꯕꯗ ꯍꯦꯛ ꯐꯕꯒ ꯂꯥꯛꯑꯣꯀꯣ ꯅꯪꯒꯤ ꯂꯤꯂꯥ ꯅꯨꯡꯉꯥꯏꯀꯣ ꯊꯝꯕꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯕꯤꯟ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯊꯝꯕꯧꯅ ꯃꯉꯣꯟꯗ ꯊꯥꯔꯛꯂꯤꯕ ꯕꯨꯠ ꯑꯗꯣ ꯉꯁꯤꯁꯨ ꯊꯥꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯝꯕꯧ ꯃꯁꯥꯃꯛꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯨꯗ ꯊꯃꯣꯏ ꯑꯗꯣ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯈꯠꯂꯕꯗꯨꯁꯨ ꯐꯔꯤ ꯑꯗꯨꯒ ꯊꯝꯕꯧꯁꯦ ꯑꯃꯥꯏꯕ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯝꯕꯧꯗꯣ ꯅꯨꯃꯤꯠ 4-5ꯒꯤ ꯃꯇꯨꯡꯗ ꯅꯣꯕꯤꯟꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯇꯝꯕꯤꯕ ꯍꯧꯈꯤ ꯊꯋꯥꯏ ꯌꯥꯎꯅ ꯅꯣꯕꯤꯟꯅ ꯊꯝꯕꯧꯕꯨ ꯇꯝꯕꯤꯕꯗꯒꯤ ꯊꯝꯕꯧꯗꯣ ꯈꯔꯗꯤ ꯍꯩꯔꯤ ꯑꯗꯨꯕꯨ ꯏꯕ ꯄꯥꯕ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯝꯕꯧ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯆꯪꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯐꯅ ꯀꯟꯅ ꯇꯝꯂꯕꯒꯤ ꯇꯨꯡꯗ ꯊꯝꯕꯧꯗꯣ ꯇꯞꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯆꯥꯟꯅꯗ꯭ꯔꯕ ꯁꯤꯟꯐꯝ ꯀꯌꯥ ꯄꯥꯏꯔꯨꯔ ꯃꯥꯜꯂꯤ ꯑꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯟꯅꯈ꯭ꯔꯕ ꯃꯥꯜꯂꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯊꯝꯕꯧ ꯑꯃꯥꯏꯕ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ